ngasi August ki tang 19 2020 Sagolsen numitki Imphal da phongba pauche kharagi headlines pathokjarage taminarasi. Minister Bishojit ki bail objection yakhidre Yunako gi miyoi sing absolute bail pikre. Irilbung police station na laukhatkiba suomoto case amaga mari leinana Minister Bishojit bail pi danaba bail objection court na reject tawkre. Amadi Yunako group ki managing director Ningombam Iravanta yauna Yunako gi miyoi khara session judge Imphal East ki court na absolute anticipatory bail pikre. Khuman Lampakta COVID Care Center hangdoknanaba khanari Chief Minister. Layong uttaba positive oiraba anabasing leihannanaba COVID Care Center ama Khuman Lampakta semgatnaba laingakna khanari. Adum oinamak oiragliba phibam asida RIMS ki tangai phadaba leiri haina Chief Minister N. Biren na phongdokre. Jenims ta positive oiba miyoi amasu leikhidre leikhidaba masing punna kunmanga sukre. Naungna miyoi chama nifumathoi positive oiduna Manipur gi apunba case 5,440 yaukhre. Yanakiba wafam thabakta onthoktrabadi laukhatpham thokpa thabak laukhatlagani. Laingak ka hokhiba kumja 2018 gi August ki tang 16 da yanakiba wafam sing lakliba August ki tang 38 phauba thabak oina onthoktrabadi chingi maheiroi loop ahumna laukhatpham thokpa thabak laukhatlagani haina achum KSOGHQ amadi ansamna phongdokre. Siswa Khongjang Laktauri Manipur Government Service Federation na Chief Secretary da Memorandum Pisinduna kumja 2018 gi June thada taunakhiba Memorandum of Agreement August tha loiba phawbada thabak oina onthokpidaba tarabadi siswak chatharakpa yai haina phongdokre. Inda anaba layengba yare Ministry of Health and Family Welfare gi makhada paikhatliba National Teleconsultation Service E-Sanjeevani Online OPD Service Manipur su Health and Family Welfare Minister L. Jayantakumar na ngasi hogdokre. COVID-19 mai pakna lanthengna hairabadi wakhalon hongdoktuna wakhal chumna khanba tai haina Health Minister L. Jayantakumar na phongdokre. Mobile addiction na angang singi lamchata honghalle. Bohom yamselambagi mayokta wakat mifam chathagre. Andro Police Station na konba Yairipok Tulihal Tabokpi Thamna Popi Lambi da leiba Nong Saibam Sanjit Chahi Kuntra Apokpa Muhammad Yaima Kauba Miyoi Amagi Yungi Thongalda Ngarang Ayuk Sakhang Daba Singna Chinese hand grenade ama thamlamle. Manipur yauna state manga da delimitation mathang chahi gi Mars phawbada loisilagani EC. Local transmission da pung kunmari da mi chamaga taramari positive oire. RIMS ki COVID non-COVID layeng mawong Chief Minister na hakthengna yengsinkre. Chaklam khongchat ningsing thoram pangthokani MSU. Chahi kutingi pangthoktuna lakpa chaklam khongchat ningsing thoram kumsi chahi gi su ngasi August ki tang 19 ta 85 rak suba chaklam khongchat ningsing thoram Imphal gi Pisum Chingmacha da leiba athoba singi khubam Jiribam Higher Secondary School amasung MSU Technopol District Committee ki office ta athoba singi mafamda haikat leikat tambagi thoram pangthokani hairi. Landslide ta mi kaya mayum da leiba phangdre. Senapati District ki Paumata Subdivision ki manung channa leiba Lai Village ta nong kanna chubadagi landslide thoktuna yum amang ata thokpadagi imung taruk ki mi sing leifam leitre. Thank you.